NSCN IM ga Zelarung United Front JUF ko kapnakhre hari ngase nutil pung adi makharom tarak pa matamda Kangpokpi district ki manungsan laiba New Kaithal Manri police station na konba Kailok village amadi Jaupi village ani gi marakta NSCN IM amadi JUF ki lanmi singi marakta khut thoknabagi thaudok thokre hari Haujuk phawbagi oina khut thoknabagi thaudok aduda aso apan amadi misimina yawbagi paw phangba ngamdre source amagi matungina de Kailok village amadi Jaupi village khunda NSCN IM gi cadre sing jangsalakpadagi JUF ki cadre sing na NSCN IM gi cadre sing tan thoknaba khut thakibani hari madudagi khut thonarakhibani hari thaudok adu tarba matung manak nakpada laiba security force sing jangsenba haukhre hari Hauzik ngahaki mamang pung marida BJP ki MLA singa center ki lusinba singa wari haukre ngasi atheng bada laikhai tanaragani haidi arawa sarkar lakpu yana leire haidi Mathon longba parking lakleba January da sanga daure mechanized rotary parking system ama oina nagamapa lambi da leiba kangzabi lerak masingi mayokna bada leiriba parking da unit ahum da car ni phune thoi chanba parking mathang sahi 2026 ki January haugalakpada sanganabagi thorang tawre hari Imphal city manungi lambi sing gari parking oisinbana sathokasin tawbada traffic jam thokleba asidagi kharada oirabasu safanabagi lokhalakpa thorangda rotary car parking semgatpane Imphal Smart City Limited ki Chief Executive Officer CEO Thingbaijam Hari Kumar na phongdorakpada mahut ki makhada Imphal Smart City Limited ta chinaratuna tongan da thabak thorom sing paikhatle hariba khongthang sing asigi manungda Imphal City manungda miyamna zathok sasin tawbada gari gi traffic jam thoktuna khudong sadaba kaya mayok nariba asidagi kharada oirabasu safana ba lokhalakpa thorang sing lokhali hari thorang sing asigi manungda nagamapa lambi da laiba kangzabi lerak masin gi mayok nabada lairiba gari parking da hauzik mechanized rotary parking system haina khangnaba mathon longba car parking oigadaba masem sabagi thabak kana sathari haba wafam thamlakle parking sabagi thaba asi tha taruk longgi mamangdagi horakhibani haba wafam thamladuna mahana hai sarba parking asigi unit amada car taramari thamba yagani amadi parking asida punna car nifuni park tawba yagani parking asi sem sabagi thabak ayamana loisilakle parking asida karigumba car park tawge hairabadi electric ki matengna mathang manaw naina unglaga car sing adu thamgadabani haina palladuna manaba makhal gi parking leba asigi oina indoor da mai park na chalaiba haukhre hairakhe mathang sahigi January da sangaga dawriba matholongba parking asigi nakanda gari masa two wheeler gi unit ama hakani unit amada gari masa maudraga ni thoi changadaba amasu atenba matamgi manungda saba hauragani haike saba loisilakliba mechanized rotary parking system asiga sab manaba ama nagamapal kasturi thongi awangda su sagani adubu mafam adugi miyamgi marakta ayetpa lakpadagi parking sabagi thabak thintakhibani haujikti miyamgi ayaba leirabana athuba matamda saba hauragani haina Hari Kumar na phongdorakhe mahana hai Kolkata gi LT Limited company da Imphal Smart City Limited na sinaduna thabak suriba si sahi manga ki maintenance operation yauri sahi manga ki manungda yaraktab leiba sing company na samjan sajingadabane car parking sing asi ahanbagi oina lupa core nipan sangnu sabani makhatana lenga ki fund gi phiba matungina mathau taba mafam singda sarakani habagi thajaba lei haba wafam su mahana phongdorakle December 19 phawba matam thakre President of India ki numit nini ki khongsat adura Kuki IDP sing pena daba Helen Kray IDP sing ki khudong sa daba sing December 19 phawbada ko handrabadi December 18 dagi IDP sing khongjang sang salagani haire Kangpokpi District Internally Displaced Person Welfare Committee ki wangang loi Daina Hakim na hai makoina President ki khongsat boycott tawkriba leite adumoina ma khongsat aduna aikoi ki thamoi da chauna sokhan bana khongsat adu condemn tawi haike President Senapati da chatlabasu relic game sing da sangbiramde masigi mathakta miyam memorandum pisinna balambisu yakpiramde President ki khongsat adu yamna tangba mikop amani amade phongdok ning bawa pham sing phongdok na batanja pirabasu khong punamak lonsen khibana karigumba amata tawbangam khide sahi ahumlom IDP lising kya relic game ta leirabasu hoju phawba thaba amata paikhat pidana leire President ki khongsat manungda phawwa aikhoibu na thaibiri haike committee na makhata na hai numit khudingi piriba relic allowance lupa marphuga mari asi
ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯄꯣꯠꯆꯩꯒꯤ ꯃꯃꯜ ꯋꯥꯡꯈꯠꯂꯛꯄ ꯑꯁꯤꯒ ꯆꯥꯟꯅꯗꯕꯅ ꯃꯁꯤ ꯂꯨꯄꯥ 100ꯗ ꯍꯦꯟꯒꯠꯄꯤꯌꯨ꯫ ꯃꯈꯣꯏꯗ DPT ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯦꯟꯐꯝ ꯑꯗꯨ DCꯅ ꯀꯛꯈꯤꯕꯅ ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯅꯤꯡꯕ ꯀꯥꯏꯍꯜꯂꯦ꯫ ꯂꯨꯄꯥ 1,000ꯒꯤ ꯁꯦꯟꯒꯤ ꯇꯦꯡꯕꯥꯡ ꯄꯤꯕ ꯑꯃꯁꯨ ꯆꯥꯡ ꯃꯥꯟꯅꯅ ꯐꯪꯗꯦ꯫ ꯏꯃꯨꯡ ꯈꯔꯅ 3ꯂꯛ ꯐꯪꯈꯤꯕ ꯌꯥꯎꯈ꯭ꯔꯦ, ꯈꯔꯅ ꯁꯨꯡꯐꯪ ꯐꯪꯗꯕꯁꯨ ꯌꯥꯎꯔꯤ꯫ ꯂꯨꯄꯥ 15,000ꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯁꯦꯟꯐꯝ ꯑꯗꯨ ꯌꯨꯝ ꯃꯩ ꯇꯨꯝꯅ ꯆꯥꯈꯤꯕ ꯏꯃꯨꯡꯁꯤꯡ ꯑꯗꯨ ꯈꯛꯇꯗ ꯄꯤꯔꯤ ꯑꯃꯁꯨꯡ ꯁꯔꯨꯛ ꯈꯔ ꯑꯃ ꯑꯇꯥ ꯊꯣꯛꯈꯤꯕꯁꯤꯡꯗꯗꯤ ꯄꯤꯗꯦ꯫ ꯃꯍꯩ-ꯃꯁꯤꯡ ꯇꯝꯕꯒꯤ ꯇꯦꯡꯕꯥꯡ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯗ꯭ꯔꯤ꯫ ꯃꯦꯗꯤꯀꯦꯜꯒꯤ ꯃꯇꯦꯡꯁꯨ IDPꯁꯤꯡ ꯈꯔ ꯈꯛꯇꯅ ꯐꯪꯂꯤ꯫ IDP ꯈꯨꯗꯤꯡꯃꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯃꯄꯨꯡ ꯐꯥꯅ ꯔꯦꯖꯤꯁꯇꯥꯔ ꯇꯧꯅꯕ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯔꯦꯖꯤꯁꯇꯥꯔ ꯇꯧꯒꯗꯕ ꯋꯥꯠꯍꯧꯔꯤꯕ IDPꯁꯤꯡꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯕꯤꯅꯕ ꯑꯃꯁꯨꯡ ꯌꯨꯝ ꯀꯩ ꯃꯥꯡ ꯇꯥꯛꯈꯤꯕꯁꯤꯡ ꯑꯗꯨ ꯀꯝꯄꯦꯟꯁꯦꯠ ꯇꯧꯅꯕ ꯋꯥꯐꯝꯁꯤꯡ ꯇꯛꯁꯤꯜꯂꯛꯂꯤ꯫ ꯃꯤꯌꯥꯝꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯑꯁꯤ ꯗꯤꯁꯦꯝꯕꯔ 19 ꯐꯥꯎꯕꯗ ꯀꯣꯛꯍꯟꯗꯕ ꯇꯥꯔꯕꯗꯤ ꯗꯤꯁꯦꯝꯕꯔ 19ꯗꯒꯤ ꯈꯣꯡꯖꯪ ꯃꯊꯪ ꯆꯠꯊꯔꯒꯅꯤ ꯍꯥꯏꯈꯤ꯫ IDPꯁꯤꯡꯅ ꯇꯥꯜꯂꯤꯕ ꯃꯄꯨꯡ ꯑꯣꯏꯕ ꯗꯤꯃꯥꯟꯗꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯥꯏꯒꯤꯖꯥꯡ, ꯊꯣꯝꯖꯥꯡ, ꯐꯥꯏꯂꯦꯟ ꯀꯣꯠ, ꯀꯥꯃꯨꯁꯤꯡ ꯑꯃꯁꯨꯡ ꯑꯇꯩ ꯁꯦꯟꯁꯤꯇꯤꯚ ꯑꯦꯔꯤꯌꯥꯁꯤꯡꯗ ꯄꯨꯂꯤꯁ ꯑꯥꯎꯠꯄꯣꯁꯁꯤꯡ ꯍꯥꯡꯗꯣꯛꯄ, PMAY ꯍꯥꯎꯁꯤꯡ ꯀꯝꯄꯦꯟꯁꯦꯁꯟ ꯂꯨꯄꯥ 3,00,000ꯗꯒꯤ 10 ꯐꯥꯎꯕꯒꯤ ꯆꯥꯡꯗ ꯍꯦꯟꯒꯠꯄ, ꯏꯝꯐꯥꯜꯗ ꯂꯩꯔꯝꯕ ꯂꯥꯟꯖꯦꯟꯅꯔꯤꯕ ꯀꯨꯀꯤ ꯈꯨꯟꯖꯥꯁꯤꯡꯒꯤꯗꯃꯛ ꯃꯄꯨꯡ ꯐꯥꯕ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯄ꯭ꯂꯥꯟꯁꯤꯡ ꯁꯦꯝꯕꯤꯌꯨ, ꯇꯉꯥꯏꯐꯗꯅ ꯆꯪꯕ ꯄꯣꯠꯂꯝꯁꯤꯡ ꯑꯌꯦꯠ ꯑꯄꯟ ꯌꯥꯎꯗꯅ ꯆꯠꯄ ꯌꯥꯍꯟꯅꯕ ꯃꯔꯨꯑꯣꯏꯕ ꯂꯥꯏꯐꯂꯥꯏꯟꯁꯤꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯌꯥꯎꯔꯤ꯫ ꯗꯤꯁꯦꯝꯕꯔꯗ ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁ 5.34 ꯌꯧꯅ ꯏꯪꯂꯦ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯏꯪꯕꯒꯤ ꯆꯥꯡ ꯇꯞꯅ ꯍꯦꯟꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤꯗ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛ ꯅꯠꯇꯅ ꯑꯇꯩ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯗꯤꯒ꯭ꯔꯤ ꯁꯦꯜꯁꯤꯌꯁ 10ꯒꯤ ꯃꯈꯥꯗ ꯏꯪꯂꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯁꯤꯗ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯇ ꯏꯪꯕꯒꯤ ꯆꯥꯡ ꯂꯦꯞꯇꯅ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯗꯤꯁꯦꯝꯕꯔꯗ ꯁꯦꯜꯁꯤꯌꯁ ꯗꯤꯒ꯭री 5.34 ꯌꯧꯅ ꯏꯪꯂꯨꯔꯦ꯫ ꯗꯥꯏꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯑꯦꯟড ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖꯒꯤ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡꯏꯟꯅ ꯍꯧꯈꯤꯕ ꯗꯤꯁꯦꯝꯕꯔ 19ꯗ ꯏꯝꯐꯥꯜ ꯋꯦꯁꯇ ꯁꯦꯜꯁꯤꯌꯁ ꯗꯤꯒ꯭री 5.34 ꯌꯧꯅ ꯏꯪꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯕꯤꯁꯅꯨꯄꯨꯔꯗ ꯗꯤꯒ꯭री ꯁꯦꯜꯁꯤꯌꯁ 6.88, ꯀꯥꯡꯄꯣꯛꯄꯤꯗ ꯗꯤꯒ꯭री ꯁꯦꯜꯁꯤꯌꯁ 6, ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯏꯁꯇ ꯗꯤꯒ꯭री ꯁꯦꯜꯁꯤꯌꯁ 8.28, ꯀꯛꯆꯤꯡꯗ ꯗꯤꯒ꯭री ꯁꯦꯜꯁꯤꯌꯁ 9.29, ꯅꯣꯅꯦꯗ ꯗꯤꯒ꯭री ꯁꯦꯜꯁꯤꯌꯁ 7.2, ꯁꯦꯅꯥꯄꯇꯤꯗ ꯗꯤꯒ꯭री ꯁꯦꯜꯁꯤꯌꯁ 7.87, ꯇꯃꯦꯡꯂꯣꯡꯗ ꯗꯤꯒ꯭री ꯁꯦꯜꯁꯤꯌꯁ 6.46, ꯎꯈ꯭ꯔꯨꯜꯗ ꯗꯤꯒ꯭రీ ꯁꯦꯜꯁꯤꯌꯁ 6.81 ꯑꯃꯁꯨꯡ ꯇꯦꯡꯅꯧꯄꯜꯗ ꯗꯤꯒ꯭రీ ꯁꯦꯜꯁꯤꯌꯁ 11.31 ꯑꯣꯏꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯝꯐꯥꯜ ꯋꯦꯁꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯪꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯈꯤ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯇ ꯗꯤꯁꯦꯝꯕꯔ ꯊꯥꯗ ꯗꯤꯒ꯭री ꯁꯦꯜꯁꯤꯌꯁ 5.34 ꯌꯧꯅ ꯏꯪꯈꯤꯕ ꯆꯍꯤ ꯑꯁꯤ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯗꯤꯁꯦꯝꯕꯔꯅ ꯑꯣꯏꯔꯦ꯫ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡꯏꯟꯅ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2021ꯒꯤ ꯗꯤꯁꯦꯝꯕꯔ ꯊꯥꯗ ꯗꯤꯒ꯭రీ ꯁꯦꯜꯁꯤꯌꯁ 6.24ꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯪꯕ ꯑꯣꯏꯈꯤ꯫ ꯀꯩꯕꯨꯜ ꯂꯝꯖꯥꯎꯗ ꯁꯉꯥꯏ ꯕ꯭ꯔꯤꯗꯤꯡ ꯁꯦꯟꯇꯔ ꯁꯥꯕꯒꯤ ꯑꯌꯥꯕ ꯄꯤꯔꯛꯂꯦ ꯍꯥꯏꯔꯤ꯫ ꯃꯥꯂꯦꯝꯗ ꯑꯇꯥꯡꯕ ꯁꯥ ꯃꯈꯜ ꯑꯃ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔ ꯅꯠꯇꯅ ꯑꯇꯩ ꯃꯐꯝꯗ ꯃꯍꯧꯁꯥꯒꯤ ꯂꯩꯐꯝꯗ ꯐꯪꯗꯕ ꯃꯅꯤꯄꯨꯔꯒꯤ ꯁꯉꯥꯏꯕꯨ ꯀꯟꯗꯨꯅ ꯉꯥꯛ ꯁꯦꯜꯂꯒ ꯊꯝꯅꯕꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯒꯤ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡ ꯑꯃꯗ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯅꯦꯁꯅꯦꯜ ꯄꯥꯔꯛꯇ ꯁꯉꯥꯏ ꯀꯟꯖꯔꯚꯦꯁꯟ ꯕ꯭ꯔꯤꯗꯤꯡ ꯁꯦꯟꯇꯔ ꯑꯃ ꯁꯥꯅꯕꯒꯤ ꯑꯌꯥꯕ ꯁꯦꯟꯇ꯭ꯔꯦꯜ ꯖꯨ ꯑꯣꯊꯣꯔꯤꯇꯤꯅ ꯄꯤꯔꯛꯂꯦ ꯍꯥꯏꯔꯤ꯫ ꯄꯥꯎꯒꯤ ꯂꯩꯈꯨꯟꯁꯤꯡꯅ ꯍꯥꯏ ꯅꯧꯅ ꯁꯥꯒꯠꯀꯗꯧꯔꯤꯕ ꯁꯉꯥꯏ ꯀꯟꯖꯔꯚꯦꯁꯟ ꯕ꯭ꯔꯤꯗꯤꯡ ꯁꯦꯟꯇꯔ ꯑꯁꯤꯒꯤꯗꯃꯛ ꯂꯝ ꯍꯦꯛꯇꯔ 8 ꯈꯥꯛꯇꯨꯅ ꯊꯝꯂꯦ꯫ ꯕ꯭ꯔꯤꯗꯤꯡ ꯁꯦꯟꯇꯔ ꯑꯁꯤꯒꯤ ꯑꯌꯥꯕ ꯑꯁꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯖꯨ ꯑꯣꯊꯣꯔꯤꯇꯤꯒꯤ ꯗꯤꯁꯦꯝꯕꯔ ꯑꯍꯥꯟꯕ ꯆꯌꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝꯗ ꯄꯨꯊꯣꯛꯂꯕ ꯃꯇꯨꯡꯗ ꯑꯌꯥꯕ ꯄꯤꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯁꯦꯟꯇꯔ ꯑꯁꯤ ꯂꯤꯡꯕꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯄꯥꯟꯗꯝꯒꯤ ꯃꯇꯥꯡꯗ ꯄꯥꯎꯁꯤꯅ ꯍꯥꯏ ꯃꯥꯂꯦꯝꯗ ꯇꯥꯡꯂꯕ ꯁꯥ ꯃꯈꯜ ꯑꯃ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯅꯦꯁꯅꯦꯜ ꯄꯥꯔꯛ ꯈꯛꯇꯗ ꯐꯪꯂꯤꯕ ꯑꯁꯤ ꯅꯠꯇꯅ ꯃꯍꯧꯁꯥꯒꯤ ꯂꯩꯐꯝꯗ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯃꯠꯇꯗ ꯂꯩꯇꯦ꯫ ꯁꯉꯥꯏ ꯑꯁꯤ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯅꯦꯁꯅꯦꯜ ꯄꯥꯔꯛ ꯈꯛꯇꯗ ꯄꯨꯂꯞ ꯂꯩꯕ ꯑꯁꯤꯅ ꯁꯥ ꯃꯈꯜ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯑꯃꯗ ꯍꯦꯛꯇꯃꯛ ꯈꯨꯗꯣꯡꯊꯤꯕ ꯅꯪꯗꯨꯅ ꯃꯨꯠꯈꯤꯕ ꯌꯥꯕꯒꯤ ꯃꯤꯄꯥꯏꯕ ꯂꯩꯕꯅ ꯃꯗꯨꯗꯒꯤ ꯀꯟꯅꯕ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅ ꯑꯇꯩ ꯃꯐꯝꯁꯤꯡꯗ ꯌꯣꯛꯄ ꯌꯥꯅꯕꯒꯤꯗꯃꯛ ꯂꯧꯈꯠꯂꯛꯄ ꯑꯈꯟꯅꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯔꯤ꯫ ꯁꯉꯥꯏꯁꯤꯡ ꯑꯁꯤ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯅꯦꯁꯅꯦꯜ ꯄꯥꯔꯛ ꯈꯛꯇꯗ ꯂꯩꯕꯅ ꯀꯔꯤꯒꯨꯝꯕ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯃ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯇꯝ ꯑꯃꯠꯇꯗ ꯄꯨꯂꯞ ꯁꯤꯈꯤ ꯅꯥꯈꯤꯕ ꯇꯥꯔꯕꯗꯤ ꯇꯥꯡꯂꯕ ꯁꯥ ꯃꯈꯜ ꯑꯁꯤ ꯃꯥꯂꯦꯝꯗꯒꯤ ꯈꯨꯡꯒꯨꯟ ꯃꯨꯠꯈꯤꯕ ꯌꯥꯕꯒꯤ ꯃꯤꯄꯥꯏꯕ ꯂꯩꯔꯤ꯫ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯏ ꯃꯔꯤ ꯅꯛꯅꯕ ꯃꯁꯜꯒꯤ ꯃꯔꯛꯇ ꯆꯔꯧ ꯃꯧꯔꯧꯅꯕꯅ ꯏꯟꯕ꯭ꯔꯤꯗꯤꯡ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯣꯛꯂꯛꯄ ꯁꯉꯥꯏꯁꯤꯡ ꯏꯝꯃ꯭ꯌꯨꯟ ꯁꯤꯁꯇꯦꯝꯗ ꯁꯣꯟꯊꯔꯛꯄ ꯑꯃꯗꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯅꯥꯏ ꯂꯥꯏꯅꯥ ꯇꯤꯟꯅꯥꯗꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯗꯕ ꯈꯖꯤꯛꯇꯪ ꯁꯣꯛꯄꯟꯕꯗ ꯂꯥꯏꯖꯧꯗꯨꯅ ꯂꯩꯒꯟꯕ, ꯄꯤꯛꯂꯤꯉꯩꯗ ꯁꯤꯒꯟꯕ, ꯃꯆꯥ ꯗꯥꯔꯥ ꯁꯟꯗꯣꯛꯄꯒꯤ ꯆꯥꯡ ꯍꯟꯊꯔꯛꯄ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯐꯤꯚꯝꯁꯤꯡ ꯍꯧꯖꯤꯛ ꯀꯩꯕꯨꯜ ꯂꯝꯖꯥꯎꯒꯤ ꯁꯉꯥꯏꯗ ꯂꯩꯔꯕꯅꯤ ꯍꯥꯏꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯐꯤꯚꯝ ꯑꯁꯤ ꯌꯦꯡꯂꯒ ꯀꯩꯕꯨꯜ ꯂꯝꯖꯥꯎꯗ ꯂꯩꯔꯤꯕ ꯁꯉꯥꯏ ꯂꯥꯕ ꯑꯃꯁꯨꯡ ꯑꯃꯣꯝ ꯈꯔ ꯕ꯭ꯔꯤꯗꯤꯡ ꯁꯦꯟꯇꯔ ꯑꯁꯤꯗ ꯊꯝꯂꯒ ꯃꯆꯥ ꯄꯣꯛꯍꯜꯂꯕ ꯃꯇꯨꯡꯗ ꯀꯩꯕꯨꯜ ꯂꯝꯖꯥꯎ ꯅꯦꯁꯅꯦꯜ ꯄꯥꯔꯛꯀ ꯃꯥꯟꯅꯕ ꯃꯐꯝꯁꯤꯡ ꯑꯃꯁꯨꯡ ꯁꯉꯥꯏꯅ ꯂꯩꯕꯗ ꯅꯨꯡꯉꯥꯏꯖꯒꯗꯕ ꯃꯐꯝ ꯁꯦꯝꯒꯠꯂꯒ ꯃꯗꯨꯗ ꯊꯝꯅꯕꯒꯤꯗꯃꯛ ꯊꯧꯔꯥꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯒꯤ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯂꯛꯄꯅꯤ ꯍꯥꯏꯔꯤ꯫